कुकी जो MLA सिंगना तालिबा तोखाइबा लेंगाक ngasi fawba लेंगाक asina pikhiba leite athubada irang ase loishinaba hotnari haina Kakching Assembly Constituency gi MLA Mayang Lambam Rameshwarna phongdorakli Kakching AC gi semgat sagatpaga mari leinaba work program sing lakadoriba financial year asida haphaunaba ngarang AC asige tongan ba mafam singda koina chatuna yingsinbagi khongchar amada wafam asi mahakna phongdokhibani MLA Mayang Lambam Rameshwarna makhatana hai Manipur da thokliba chahi ani faraklaba irang asi lengak asina mapung fana thengnaduna kuki singna taliba separate administration ge demand ngasi fawba piba leitri mamang chahi gi February 18 da loikraba su ngasi fawba extension tawdri mapandagi changlakpa mitop sing khandoknaba biometric lobage thabak paikhatli Mizoram amadi Nagaland ga tainaba Myanmar gi ngamkhai paring sambal khaba yaroi hairabasu Manipur ga tainaba Myanmar gi ngamkhai paringda kilometer 30 rom sambal khaba loire border area gi khudong chaba lauraga Golden Triangle gi khuthangda tawriba drug ki lalon itik asidagi amadi drugs tagi Manipur gi horakliba naha sing kannaba Manipur gi chief minister na luching balengak asina honari amaromda lengak asigi minister amasung MLA sing amata oina leptuna Manipur gi integrity kaidana honari Miyam gi mihut ama oina miyam gi yaifanaba chaukat thauram gi thabak thauram kaya amasu paikhatli masigi manung channa lakadoriba financial year asida AC asige kari karamba thabak thauram sing paikhat payabage haibadu lenga ke public works department ki engineer singaroinana yingsinbani khongchat asigi matung inna sorada kilometer ani palelda kilometer ani irengbanda kilometer ani amasung kakchingda kilometer manga punna kilometer 13 sangba lambi black topping natraga pebble block technology sizinaduna semnaba work program da haplagani loinana AC asida leiriba lengaki school sanabung iram nala amadi Kakching Kaithel machadagi wairi panjau panlum fawbagi kenel semgatnaba work program da haplagani haina MLA Mayang Lambam Rameshwarna phongdokhe khongchat adugi saruk ama oina Kakching makha lauda leiba MLA gi yumda ningtham maru marang singsu lomi singda yanthokhe Lairiba sarkar asina kari tawrige haibisi aikhoidagi demand tawreba kuki na pamiba kuki na ngasi akhoida landaraga tawreba polisida illegal immigrants sing na tawreba polisida bakhoina tawriba port asi phangdana naba akhoina honarpada ngakhopada ngasi baw kari mata pidri aduna lairiba sarkar sina NBN sing leadership makhada khoi punamak pula ka anda lairiba MLA minister sing pula ka anda khoi pulapna Manipur sing ngathoga Manipur gi integrity kaibi yade haibo wahumda lepaga Lan asi chatharagasу leiragasu lan leina development haibu pochidi lepa yade maramdi kaigino hairagadi gasi ekhoina leader amoina MLA amoina minister amoina leiribisi sarkar sina leiribisi karigino hairagadi public ki ekhoibu elect tawireba public adugi koi representative amoina makhoi gi development tawge makhoi gi karam tawge makhoi samaj afaba ong purke hana lebanina development haibisi lepa yade haina irang manikse du koi kanna hona tawjeribisini